Hello everyone. Ngasidi ꯑꯩꯒꯤ ꯑꯍꯥꯟꯕ ꯀ꯭ꯂꯥꯁ ꯆꯠꯄꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯖꯔꯛꯑꯒꯦ. ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯀ꯭ꯂꯥꯁꯁꯦ ꯉꯁꯤꯁꯦ ꯄꯨꯡ 3ꯒ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3ꯗꯒꯤ ꯍꯣꯔꯦꯟ ꯄꯨꯡ 5ꯐꯥꯎ ꯂꯩꯌꯦꯕꯀꯣ. ꯑꯩ ꯍꯧꯖꯤꯛ ꯗꯣꯔꯃꯤꯇꯔꯤꯗꯒꯤ ꯊꯣꯛꯂꯛꯑꯦ. ꯃꯣꯏꯁꯦ ꯁꯣꯔꯣꯛ ꯂꯥꯜꯂꯒ ꯆꯠꯇꯣꯏꯅꯦꯕ. ꯑꯃꯨꯛ ꯕꯖꯥꯔꯒꯤ ꯇꯥꯏꯞꯇ ꯂꯩꯌꯦ ꯃꯣꯏꯁꯦ. ꯗꯣꯔꯃꯤꯇꯔꯤꯅ ꯇꯣꯉꯥꯜꯂꯦ ꯑꯗꯨꯒ ꯀꯦꯝꯄꯁꯅ ꯇꯣꯉꯥꯟ ꯂꯩꯕ. ꯑꯩ ꯎꯠꯂꯛꯀꯦ. ꯇ꯭ꯔꯥꯐꯤꯛ ꯂꯥꯏꯠ ꯂꯩꯔꯤꯉꯩꯗ ꯍꯧꯖꯤꯛꯀꯤ ꯁꯤꯒꯤ ꯁꯣꯔꯣꯛꯁꯤꯅ ꯑꯩꯈꯣꯏꯒꯤ ꯗꯣꯔꯃꯤꯇꯔꯤꯒꯤ ꯑꯍꯥꯟꯕ ꯂꯥꯟꯕꯅꯦꯕꯀꯣ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯣꯔꯣꯛ ꯑꯃꯃꯨꯛ ꯂꯥꯜꯂꯅꯤ. ꯑꯗꯨꯒ ꯃꯦꯟ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕꯤꯜꯗꯤꯡ ꯀꯩꯀꯥ ꯃꯦꯟ ꯀꯦꯝꯄꯁ ꯂꯩꯔꯅꯤ. ꯑꯗꯩ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯂꯥꯟꯊꯣꯛꯑꯒꯅ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯗꯣꯏꯅꯦꯕ. ꯑꯗꯣ ꯃꯊꯪ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦ. ꯁ꯭ꯋꯥꯏꯒꯤ ꯖꯒꯥꯁꯤꯗꯤꯀꯣ ꯈꯔ ꯎ ꯋꯥ ꯌꯥꯝ ꯄꯥꯛ ꯍꯧꯗꯦꯕ. ꯀꯣꯏꯂꯥꯁꯁꯨ ꯊꯥꯖꯤꯜꯂꯒ ꯀꯩꯅꯣꯗꯣ ꯃꯌꯥꯝ ꯂꯩꯁꯟꯕꯒꯤ ꯁꯥꯏ. ꯑꯗꯨꯒ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯦꯝꯄꯁ ꯃꯅꯨꯡꯗꯕꯨꯗꯤ ꯎ ꯋꯥ ꯍꯧꯕꯅꯦ ꯑꯩ ꯅꯍꯥꯟ ꯂꯥꯛꯄ ꯅꯨꯃꯤꯠꯇꯁꯨ. ꯑꯗꯨꯒ ꯗꯣꯔꯃꯤꯇꯔꯤꯒꯤꯁꯨ ꯑꯅꯧꯕ ꯖꯒꯥꯗꯨꯗꯤ ꯌꯥꯝ ꯄꯥꯛ ꯍꯧꯗꯦ. ꯗꯣꯔꯃꯤꯇꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯗꯣꯔꯃꯤꯇꯔꯤꯒꯤ ꯃꯅꯤꯡ ꯀꯩꯀꯥꯒꯗꯨꯗꯤ ꯐꯖꯅ ꯑꯗꯨꯝ ꯎ ꯋꯥ ꯍꯧꯋꯦ. ꯁ꯭ꯋꯥꯏꯁꯤꯅ ꯎ ꯋꯥ ꯑꯝꯇ ꯍꯧꯗꯦ. ꯑꯗꯨꯗꯨꯒꯤ ꯈꯔꯗꯤ ꯁꯥꯗꯤ ꯁꯥꯏ. ꯍꯧꯖꯤꯛ ꯁꯣꯔꯣꯛ ꯑꯃꯃꯨꯛ ꯂꯥꯟꯊꯣꯛꯇꯣꯔꯦ. ꯁꯤꯁꯦ ꯂꯥꯟꯊꯣꯛꯑꯀꯥꯟꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀꯦꯝꯄꯁ ꯃꯌꯥꯝ ꯑꯃꯨꯛ ꯇꯥꯗꯣꯔꯦ. ꯁꯤꯗ ꯆꯠꯂꯀꯥꯟꯗ ꯃꯦꯟ ꯀꯦꯝꯄꯁ ꯇꯥꯗꯣꯏꯅꯤ. ꯍꯧꯖꯤꯛ ꯌꯧꯔꯦ. ꯁꯤꯁꯦ ꯀꯩꯅꯣꯅꯦ, ꯃꯦꯟ ꯀꯦꯝꯄꯁ ꯍꯥꯏꯇꯥꯔꯦ. ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯁꯦ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯂꯥꯟꯊꯣꯛꯑꯒ ꯆꯠꯇꯣꯏꯅꯦꯕ. ꯁꯤ ꯀꯦꯝꯄꯁ ꯃꯅꯨꯡꯁꯤꯗꯤ ꯎ ꯋꯥ ꯑꯗꯨꯝ ꯍꯧꯕꯅꯦ. ꯁꯤꯁꯤꯅ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕꯤꯜꯗꯤꯡ. ꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯤꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯐꯤꯁ ꯀꯩꯀꯥ ꯂꯣꯏ ꯂꯩꯔꯦ. ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯑꯩ ꯁꯤꯒꯤ ꯕꯤꯜꯗꯤꯡ ꯍꯥꯟꯅ ꯆꯠꯂꯦ.
ꯁꯤꯗ NFU library. ꯁꯤ library ꯅꯤ. Monday to Friday. ꯁꯤꯒꯤ ꯖꯒꯥꯁꯤꯗꯅꯦ ꯑꯩꯅ ꯑꯍꯥꯟꯕ ꯂꯥꯛꯀꯥꯟꯗ ꯃꯣꯏ ꯀꯟꯚꯣꯀꯦꯁꯟ ꯇꯧꯕ ꯂꯣꯏꯔꯕ꯭ꯔꯥ ꯀꯩꯅꯣ ꯁꯤꯗ ꯄ꯭ꯂꯦꯟ ꯑꯌꯥꯗꯕ ꯀꯩꯀꯥꯁꯨ ꯈꯔ ꯂꯩ. ꯑꯁꯣꯝꯗꯩ ꯆꯪꯉꯛꯀꯗꯕꯅꯦꯕ ꯁꯤ ꯃꯦꯟ ꯑꯦꯟꯇ꯭ꯔꯤ ꯒꯦꯠꯅꯦꯕ. ꯁꯣꯝ ꯅꯥꯀꯟ ꯁꯣꯔꯣꯛ ꯂꯥꯟꯊꯣꯛꯑꯀꯥꯟꯗꯅ ꯑꯃꯨꯛ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯃꯨꯛ ꯂꯩꯗꯣꯏꯅꯤ. ꯍꯧꯖꯤꯛ ꯁ꯭ꯇꯨꯗꯦꯟ ꯀꯤꯌꯔ ꯁꯦꯟꯇꯔ ꯍꯥꯏꯒꯗ꯭ꯔꯥ ꯁ꯭ꯇꯨꯗꯦꯟ ꯑꯦꯛꯇꯤꯚꯤꯇꯤ ꯁꯦꯟꯇꯔ ꯍꯥꯏꯔꯒ ꯌꯧꯔꯦ. ꯑꯩ ꯍꯣꯔꯦꯟ ꯀ꯭ꯂꯥꯁ ꯇꯧꯕꯒꯤ ꯅꯣꯠꯕꯨꯛ ꯈꯔ ꯂꯩꯒꯦ ꯇꯧꯅꯤ ꯁꯤꯗꯒꯤ. ꯁꯤꯗꯁꯨ ꯍꯦꯂꯤꯀꯣꯞꯇꯔ ꯃꯟꯕ ꯑꯃ ꯂꯩ. Lấy lỗi. Hꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯔꯣꯝ ꯁꯥꯏꯗꯇ ꯑꯃꯨꯛ ꯆꯠꯂꯅꯤ. ꯁꯤꯒꯤ ꯁꯣꯔꯣꯛꯁꯦ ꯑꯃꯨꯛ ꯂꯥꯟꯊꯣꯛꯇꯣꯏꯅꯤ. ꯁꯤ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯅꯦꯕ. ꯁꯤꯅ ꯁꯦꯀꯦꯟ ꯕꯤꯜꯗꯤꯡꯅꯦꯕ. ꯁꯦꯀꯦꯟ ꯍꯥꯏꯇꯥꯔꯦ. ꯁꯦꯀꯦꯟ ꯀꯦꯝꯄꯁ. ꯑꯩꯈꯣꯏꯅ ꯊꯥꯔꯠ ꯀꯦꯝꯄꯁꯇ ꯂꯩꯕ. Si lanthokꯇꯧꯅꯦ ꯍꯧꯖꯤꯛ. ꯁꯤꯗ ꯂꯩꯔꯤꯕ ꯀꯦꯝꯄꯁꯁꯦ ꯑꯩꯈꯣꯏ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯅꯠꯇꯕ꯭ꯔꯥ ꯈꯪꯗꯦꯕ. ꯕꯥꯁꯀꯦꯠꯕꯣꯜ ꯁꯥꯟꯅꯐꯝ ꯀꯩꯀꯥꯗꯤ ꯂꯩ ꯑꯗꯣ ꯑꯩꯈꯣꯏ ꯀꯦꯝꯄꯁꯀꯤ ꯑꯩꯈꯣꯏꯒꯤ ꯊꯥꯔꯠ ꯀꯦꯝꯄꯁꯇꯣ ꯑꯗꯨꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯁꯥꯟꯅꯐꯝꯗꯤ ꯂꯩ. ꯁꯤꯁꯤꯅบอกแล้วว่ายังไงก็ Nhớ đấy. ครับ Khối giờ à? 模仿看一下我们后背没有 他们现在在争取说就是在把课用回来 ꯁꯤꯗ ꯂꯩꯕ ꯕꯤꯜꯗꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁꯀꯨꯝꯕ ꯇꯧꯗ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯐꯝ ꯍꯥꯏꯒꯗ꯭ꯔꯥ ꯁ꯭ꯇꯗꯤ ꯔꯨꯝꯅꯦꯕ.
ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯀꯩ ꯃꯅꯥꯛꯇ ꯆꯠꯂꯒ ꯀ꯭ꯂꯥꯁ ꯇꯧꯐꯝꯅꯤ ꯍꯧꯖꯤꯛ ꯌꯧꯔꯦ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯦꯄ꯭ꯂꯥꯏꯠ ꯑꯥꯔꯠꯁ ꯁꯥꯏꯟꯁ ꯑꯦꯟ ꯃꯦꯅꯦꯖꯃꯦꯟ ꯀ꯭ꯂꯥꯁꯇꯤ ꯁꯤꯗ ꯆꯠꯂ ꯇꯧꯋꯦ ꯑꯗ ꯑꯩ ꯉꯁꯤ ꯀ꯭ꯂꯥꯁꯇꯤ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯇꯧꯗꯣꯏꯅꯦ ꯄꯨꯡ 3:20 ꯍꯧꯕꯅꯦ ꯍꯧꯖꯤꯛ 3:10 ꯇꯥꯔꯦ今天就在挑战网球的运动项目，也是我最期待的。Things are popular now, not popular, but they focus the compete they make mistakes. We think Netflix is already bulky now, so it's not popular now. So the team make some mistakes. ꯀ꯭ꯂꯥꯁ ꯂꯣꯏꯔꯦ ꯑꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯤꯗ ꯀ꯭ꯂꯥꯁ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯇꯧꯕ ꯂꯣꯏꯔꯀꯥꯟꯗ ꯁꯤꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯆꯦꯅꯤ ꯊꯪꯅꯅ ꯑꯗꯨꯝ ꯂꯩ ꯁꯤꯒꯤ ꯕꯤꯜꯗꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯗꯤ ꯔꯨꯝ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯐ꯭ꯔꯤ ꯇꯥꯏꯝꯒꯨꯝꯕ ꯂꯩꯔꯀꯥꯟꯗ ꯀ꯭ꯂꯥꯁꯀꯨꯝꯕ ꯂꯩꯇ꯭ꯔ ꯈꯣꯠꯇ꯭ꯔꯀꯥꯟꯗꯀꯣ ꯁꯤꯒꯤ ꯀꯥꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯗꯣꯏꯅꯤ ꯑꯗꯨ ꯌꯦꯡꯍꯜꯂꯛꯀꯦ ꯍꯥꯏꯐꯦꯠ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ ꯑꯩ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ排队了，party 啊，party， party 啊party 不是排队 party ，party 中文怎么讲？一个像，哎，不一样，像的是一个什么？一个什么？ ꯁꯤ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔ ꯂꯥꯏꯔꯤꯛ ꯀꯩꯀꯩ ꯇꯧꯕ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯦ